Yaima, awa ana taraba nupisingbu yaifhanaba khanduna Women's Development Society kauba NGO ma lingkhatuna tumba saba khangdana yamna kanna honaduna lakhi. Sir, doctor nasu matam khara pothabi wai dubu office ki thabak ta sum su leido sir. Tomba, lai wa thok mayam siga ai thadok tuna sat pangamra. Sir, akoi myam leisibu akoi na dum sen ho lore. Sir, matam khara kaidano ma pothabi sir. Akoi dum sen jegi. Thabak na heman khiduna yaima. Haksang ki pibam soksil kadure khanduna doctor ki advice matung inna jingi khungang amada pothaba lakhi mafam aduda thempi kaubi jingmi ningol amaga thengnaduna sakhangnakhi thempi ga nungsinaba nupa ngampuna yaimabu imphal da hankinaba haiki maram sing asina yaima thempi da taklamdana khungang thadoktuna imphal da hanki Hey ô mang boy. Hey ô mang boy. Oi, à đây lấy tu. Hey ô mang boy, kri tau bra nang. Kri su tau te ta. Tam ki bung sak phajaba du di. Ma di ngasai nga ta da sakra pa de. Nakoi ni pusu sautana pa mana ingon da haipiyo na tamampan. Krigi akhoi da taktana tumina chatpadi. Ibung do akhoi da waro bazatla. Aishu atum na khanpani ne. Adu da ne mana sum kuina leirabadi ne. Magi thabak sing ado loina soredra khanbada ma chatkibani ne. Magi se akhoi da nuaitaba soidana leiba oigani. Natradi chak charaga chatpasu yabane. Tamgi bung chatkrabani na. He o mangboy na loina chakroko. Asi thampige. Tamgi bung phajabado pau phaunabada aina hangami haibiu ko. Haipige. Akhoi amuk chawgige. Hoi. matam khara lairaga ngampu amadi thempi luhongki ngampuna thempi bu mayumda pusanbagi mahutta magi macha nupaga loinana rent ki ka amada thamki Ngampu. Ay ngasi nangonda kaino mahangge. Karira, una hango ay thengkre. Nangna thabak haina chatlise karaidara. Madu nang khangaga kari tawgera. Aina khangba yadaba kirigira. Yai. Kona khango hujikti ay thengkre. Ngampu, nangna chatkraga itumda lehoba ay yam waine. Madu nangna khangdaba karigira. Aisu nakhoigi ima ipa ichil inawgi marakta leiba pamine. Madu gisu matam lakani ay thengkre. Hebi kari su pakat kanu. Nungai na leiramo ko. Adu arabadi nahan gi demand letter gitu. Adu gidama ai khoi hana chatpi khage. Adu kabe su thuna lao ko. Sat khase nang thuraga lao ko. Ngampu, nana tori basi karira. Kumo, nana tori basi karino ba? Karigino lang na masigi thabak taw basi bo. Hayo, kumo. Karigino ba? Thempi, yung puningai khakki na tawbane ne thempi. Akhoi su thabak suraga yum puba ngamgani ne. Nang masigi thabak se to. Thempi, madu yaroi ne. Aina toklabadi makoina ai wa hatok pikhragani ne thempi. Ngampu, nang butok na ba aina haijage ne makhoida. Thempi,
ꯃꯈꯣꯏꯅ ꯅꯪꯒꯤ ꯋꯥꯔꯤꯗꯣ ꯀꯔꯤꯁꯨ ꯇꯥꯕꯤꯔꯣꯏꯅꯦ ꯊꯦꯝꯕꯤ Ngampu. 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 ꯊꯦꯝꯕꯤ ꯀꯩ ꯇꯧꯕ꯭ꯔꯥ Aigi pukse. Yamna yekpanine. Doctor amta kaubiyo. ꯑꯁ ꯍꯧꯖꯤꯛꯇꯤ ꯄꯨꯡꯁꯦ ꯌꯥꯝ ꯊꯦꯡꯕꯅꯤꯅ ꯗꯣꯛꯇꯔꯁꯤ ꯐꯪꯉꯣꯏꯅꯦꯀꯣ Pharmacy da chattuna hida amata leibiyo. ꯑꯣ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪ ꯉꯥꯏꯍꯥꯛ ꯈꯥꯡꯉꯒ ꯂꯩꯔꯝꯃꯣꯀꯣ ꯑꯩ ꯗꯣꯛꯇꯔꯗꯒꯤ ꯍꯤꯗꯥꯛ ꯂꯧꯕ ꯆꯠꯀꯦꯀꯣ ꯑꯁ ꯑꯁꯨꯛ ꯊꯦꯡꯕꯁꯤꯗ ꯑꯩꯅ ꯀꯔꯥꯏꯗꯒꯤ ꯍꯤꯗꯥꯛ ꯂꯧꯒꯅꯤ ꯑꯩ ꯇꯧꯒꯦ ꯊꯦꯝꯕꯤ Hidak phangkrabra. ꯐꯪꯈ꯭ꯔꯕꯅꯦꯅꯦ ꯍꯧꯖꯤꯛ ꯀꯥꯞꯁꯦꯀꯣ ꯑꯁꯤ ꯀꯥꯞꯁꯦꯀꯣ Nangna karam kapkadra. Haigadrane. ꯃꯈꯣꯏꯅꯀꯣ ꯑꯩꯕꯨ ꯂꯣꯏꯅ ꯇꯝꯕꯤꯈ꯭ꯔꯕꯅꯦ ꯑꯗꯨꯅꯀꯣ ꯍꯤꯗꯥꯛ ꯀꯥꯞꯄꯗꯤ ꯑꯩ ꯐꯖꯅ ꯈꯪꯕꯅꯦ ꯅꯪ ꯀꯤꯒꯅꯨꯀꯣ ꯅꯈꯨꯠꯇꯨ ꯄꯤꯔꯣ ꯀꯗꯥꯏ ꯐꯖꯅ ꯀꯥꯞꯄꯤꯈ꯭ꯔꯒꯦ ꯅꯥꯗꯕ꯭ꯔꯥ ꯁꯤ ꯄꯥꯏꯌꯨꯀꯣ ꯅꯣꯏꯌꯨ ꯇꯞꯅ ꯇꯞꯅ ꯅꯣꯏꯌꯨꯀꯣ ꯐꯖꯅ ꯄꯊꯥꯔꯒ ꯂꯩꯌꯨꯀꯣ Ngampu. 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 ꯑꯁ ꯅꯪ ꯀꯩꯗꯧꯕ꯭ꯔꯥ ꯍꯥꯏꯌꯨ Aigi pukse. Yamna nabane. ꯀꯔꯝꯅ ꯅꯥꯕ꯭ꯔꯥ Nahan makhaiga manana nabane. Ngampu ay ang wari. Hidak to kapse. ꯊꯦꯝꯄꯤ ꯑꯩꯅ ꯉꯁꯤ ꯆꯠꯍꯧꯗꯕꯅꯤꯅ ꯍꯤꯗꯥꯛꯇꯨ ꯂꯩꯇꯕꯅꯤꯅꯦ Adudi hojik chatluro. Ay ang wakrene. ꯊꯦꯝꯄꯤ ꯍꯧꯖꯤꯛꯇꯤ ꯊꯦꯡꯈ꯭ꯔꯕꯅꯤꯅ ꯍꯤꯗꯥꯛꯇꯤ ꯐꯪꯂꯣꯏꯅꯦ ꯅꯪꯅ ꯉꯟꯅ ꯍꯥꯏꯔꯕꯗꯤ ꯐꯒꯗꯕꯅꯤꯅꯦ Ngampu ay khangpa ngamtre. Thinglabasu hidak to phangnaba thibiro. Karigira nangna ungbadi. ꯅꯪꯅ ꯀꯥꯞꯄꯣ ꯀꯥꯞꯄꯣ ꯍꯥꯏꯕꯗꯨꯗ ꯑꯩꯅ ꯁꯤꯖꯤꯟꯅꯕ ꯅꯝꯕꯔ 4ꯗꯨ ꯅꯪꯉꯣꯟꯗ ꯀꯥꯞꯄꯤꯕꯅꯤꯅꯦ ꯊꯦꯝꯄꯤ Kari haibra Ngampu? Asumna lengba thinba toina horokpadagi ngampuna number 4 kapsinbana maram oiraga thempi drug addict haibadu oirakhi ngampu amadi thempi makhoi ani gi phibam charaktabadagi machanupa boarding da thamba ngamdaduna manegi mayumda thamki matamgi matung inna thempi ani suba macha unabagi tanjasu yorakhi Nungit tan. Sana hola na sana hola. Na cinta na. Kan. Santa. Jam sama. Kan sama. Thau gitu re. Sama. Oh, thau keren. Cie, ngang di kap tu malah dah. Oh ni, kalau betul dah.
Hey, ngampu. Nana matam chana hida piho da bagang sina pokre. Tempi na himo ba jam prabani ko. Oi pusi sida leiba nungai ra da nagigin khoi da thame ei boy puloro hige. Tempi. Nana tabak haina chatise karaidara. Ngambu nang butok naba aina haijage ne makhoida. Kabe, aina asumna tha charaga koiraga adum leibana aige sanupa atombadu hauchikna sibane ne maro. Aigi nupi sum masaya ngamdana leibane ne. Aduna ai khanba se maro. Ai party dagi tokraga aigi nupi angang singa ingna yumda potharaga leirage haiduna khanbane ne maro. Mado sinaba sinboina thokanida. Nang sige haibra. Adudi ai buhat ka haibra. Kabe, party ki rule hai ba masule bane madu nang hana khangdabra. Kabe, kari ki nupi thibra. Party dagi toke hera dinang sibata. Ai su khangbane ne kabe. Ai khoi khara khakna party dagi fraction taraga miyamna yadaba khakna ai khoi na tawe. Masi ai na pamde. Aduna ai khanbasi yumdana nupi angang singa ingna leikrage haiduna khanbane ne maro. Hano fataba khakna na tawe afaba tawse hai ayaningdabane ne na khoina aina achumba tawse haibasi na khoina yadabane na adu oirabadi aibu halo. Ngaiko. Kabe, nang na haibadu yam chume. Nang ngasidagidi nang inupi ga yamna nungaina yumda leikro. Aikoi su matam khara leiraga lake. Lao chasi. Karira nang tawdo. Kulakpi, Kritore, nang adum ungdra leibade. Kulakpa, ay saki khanpata yang waile. Mana, hegan henigi manakta layo haibusu yade. Yung maduda, apikpa masa aduga, madom leibado. Ay yam nungay tine kulakpa. Hoy, aishu mana leiba mohomdo. Aduda aishu yamna nungaidabani. Khangdreda. Madudane aina wabasu. Kulakpi, ay wapang mamatahayge. Karira. Adudi, Kulakpi. Ngasi di tengla. Hayeng na, hekta chatlaga na. Loro si makoybo. Tempi, boy pudu loidro na hai. Hoi hepa. Loishalo. Ane. Loishalo na tang krena hai. Loi kre.
ꯆꯠꯁꯦ ꯍꯦꯅꯨꯗ ꯕꯥꯏ ꯕꯥꯏ ꯇꯧꯅꯦ ꯕꯥꯏ ꯕꯥꯏ ꯊꯦꯝꯄꯤ ꯑꯩꯈꯣꯏ ꯆꯠꯊꯣꯛꯀꯦ ꯅꯪ ꯌꯨꯝ ꯐꯖꯅ ꯁꯪꯉꯨꯀꯣ ꯍꯣꯏ ꯍꯦꯄꯥ ꯆꯠꯊꯣꯛꯀꯅꯨꯀꯣ ꯆꯠꯁꯦ ꯑꯁ ꯋꯥꯏꯅꯦ ꯀꯨꯝꯈ꯭ꯔꯣꯅꯦ ꯍꯣꯏ ꯊꯦꯝꯄꯤ ꯑꯁꯤ ꯀꯔꯤꯔꯥ ꯍꯦꯄꯥ ꯑꯩꯗꯤ ꯈꯪꯗꯦ ꯌꯨꯝꯁꯤꯗ ꯅꯇꯣꯝꯗ ꯂꯩꯔꯒ ꯑꯁꯤ ꯀꯅꯥꯅ ꯇꯧꯒꯗ꯭ꯔꯥ ꯍꯥꯏꯌꯣ ꯑꯁꯦꯡꯕ ꯈꯪꯗꯕꯅꯤꯅꯦ ꯍꯦꯄꯥ ꯅꯆꯤꯟ ꯊꯤꯒꯅꯨ ꯅꯪꯅ ꯁꯤꯖꯤꯟꯅꯕ ꯑꯣꯏꯒꯅꯤ ꯑꯁꯤ ꯀꯅꯥꯅ ꯁꯤꯖꯤꯟꯅꯒꯅꯤ ꯅꯪꯅ ꯅꯠꯇꯅ ꯍꯥ ꯑꯁꯦꯡꯕ ꯈꯪꯗꯕꯅꯤꯅꯦ ꯍꯦꯄꯥ ꯃꯆꯤꯟ ꯊꯤꯕ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯇꯧꯕꯁꯤ ꯑꯩꯅ ꯌꯥꯗꯕꯅꯤ ꯑꯩꯅ ꯁꯥꯎꯕꯅꯤ ꯍꯥꯏꯕꯁꯤ ꯅꯪ ꯈꯪꯗ꯭ꯔꯥ ꯍꯥ ꯅꯪ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯗ꯭ꯔꯒ ꯑꯦꯗꯤꯛ ꯑꯃꯕꯨ ꯁꯩ ꯊꯥꯡꯗꯨꯅ ꯇꯣꯛꯅꯅꯕ ꯍꯣꯠꯅꯕꯒꯤ ꯀꯥꯟꯅꯕ ꯀꯔꯤꯁꯨ ꯂꯩꯇꯦ ꯃꯁꯤꯒꯤ ꯃꯍꯨꯠꯇ ꯃꯁꯥꯅ ꯃꯁꯥꯕꯨ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯍꯣꯠꯅꯖꯕꯅ ꯍꯦꯟꯅ ꯀꯥꯟꯅꯕ ꯐꯪꯏ ꯊꯦꯝꯄꯤ ꯃꯄꯥꯒꯤ ꯃꯤꯆꯩꯅ ꯀꯥꯟꯅꯕ ꯀꯔꯤꯁꯨ ꯂꯩꯇꯦ ꯅꯣꯡꯃꯗꯤ Masih Krira ha aina nangonda nahan makai chingaba kuirabani asigumba aina yadaba thabak tawrisi karigino ha no nang yung sida leibiyaro no tolo kulakbe Hepa Tempi hey Hepa kulakbe karira kulakba Tempi nangi nachana asigumba thabak tawrisi uda ha asigumba thabak tawrisi nang krigi ude nang masidagi yung masida leibiyaro chalo masidagi hona Eigi sa chikrobani masidagi nang yung masidagi lairadana kunna sida su leibiyaro chalo nasaktu yemingte karira kulakba harabasu patrabasu mai koi gi sani ne kulakba icha oigara asigumba phattaba thabak tawbudine yung masidagi lairadana kunna sida leibiyaro aina tholakpada leramabadine nang afaba oiroi chalo hoy kuina leirabadi pharoi chalo Tempi nangna tawribasi karira Tempi Aidi mangkamana kani ꯑꯩꯅ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯨꯕꯅ ꯑꯩꯅ ꯐꯪꯖꯕꯅꯦ ꯑꯩ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯒꯦ
paisilo. Nangalay ba mapamdo? Hegi hubaga. Ay gonda pa upiyo ko. Ay, isa pura gala. Hey! Hogyak pabo nang krigi sa tabra. Sakro chalo! Chalo! Nasaktu yemingte! Chalo! 피싱수 로이나 레이러버니고 낭기 어왓버도 앵원다 좀 하이루고 항도 Yam kanaba natte da iche wabana henba jatni muri da piba mamanga swai da piba mamanga ikhet khetna de da 파세 노퍼디 खरे यावरु फिल्म खरे यावरु बदने मयाम सिना नुक्सिबिदनने इनवाइटेशन से ओंथोक यामना तोर खरबा